سورة حديد ने हौदर नसी अल हदीद أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي رب زدني علما رب زدني علما رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم سبح لله ما في السماوات والأرض وهو العزيز الحكيم له ملك السماوات والأرض يحيي ويميت وهو على كل شيء قدير هو الأول والآخر والظاهر والباطن وهو بكل شيء عليم Matik mangan saksoli Allah gi asman singda leiba pumna makna amasung pithribida aduga madi pangal baduni asing baduni magini asman singi leiba pumna mak sigi hawbudu aroba haitara si mamangi sore kare wakya jo wakya da hawkana fasabbih bismi rabbika loiba ganda minas sajidin hayo kanam yaudu fasabbih bismi rabbikal azim matim mangar solo aduna sak solo nang so barak nang ya so rabki aje chaw rabto adu matim mangar solo adu sabbih natra isi nagido adu duna adu mariya na adu tasbidu sisula sikarino adu duna sisol na hoita sol mrate तस्बीह ताली मती वहाँ सोली से आसमान जमीन उनमक्त लगी हुई वो मखलूक से मशीन तस्बीह तो भी ना कोई भी करें तो वहाँ से अदुनी दार से सब बहलिल्लाह माफ़ी समावाति वल अर्द अल्लाह मरी लेगा दुनिया में है सोमगा सीसरा सेगा ये मरी लेगा फंग नहीं है माँ गिने आसमान सिंगे लेवा कुम नमक मसूं पृथ्वी माँ न हिंगहलिया मसूं सिहली अदुगा मादी पोट खुदिंग मक्की मथक्ता ngambani tongibata tawba मादी ahawbaduni amasung aroibaduni afongbaduni amasung aronbaduni aduga मादी पोट खुदिंग मक्पु khangbani मागी मांगदा कानाम लेइरके अरोबसुने माय तुंदा कानाम तजे लेइरके जाहिर सुने बातिन सुने अफोंबसु मा Aron bas. Mana ni sembi kibadu asman sing amasung pithribi bu numit taruk ni da. Adugi tungda mana lengsan bi kibani fambalda arsta. Khangbani madi pithribi gi manungda changkhibadusu aduga madudagi thorakpadusu aduga asmandagi kum tharakpadusu aduga maduda kakhatkhibadusu. Madi nakhoiga loina bani nakhoina Learning from the layer of so. Allah did not coin a Tori Badu Ubani. Lona is the machine and then for the Lona of the Teva. Come a Lona removed the Kanka of Martin Henry and I said, going to come upon the Carmen lady. Maginias man singile back Punamak, Amasum Pitribi. Aduga Allah the Halakada when you are from Kudim. Afum kudima Allah dah halakadamna. Mana tinsil halli ahingbu. Mana tinsil halli ahingbu nung tilda aduga tinsil halli nung tinbu ahingda. Aduga madi khangbani thabak singda yawbadu. Thajaw Allah amasung magi rasulbu aduga kharstaw. Allah na nakoibu mahud silhauba sing sembiduna bibiri bagudagi. Nakoy mahud silhauba na bato pa na parang thang waris. Ado ay napirim na ba. Ado potagi nakoy nasana hekta huwi hekta pangupo na tewa. Nakoy maanga hana parang mo na ay napirina. Ado mahud sila nakoy na mo pahin ba nakoy na matang mo pahin ba na ba. Ado porto ay kharsta. Ado porto ay kharsta. Nakoy ki manung dagi. Nakoy ki manung dagi. Andar tutor.
ꯄꯣꯠꯇꯣ ꯑꯩꯅ ꯄꯤꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯄꯤꯕ ꯄꯣꯠꯇꯒꯤ ꯈꯔ ꯇꯧꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯈꯔꯆ ꯇꯧꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯃꯅꯥꯅꯤ ꯀꯔꯤꯒꯤ ꯊꯥꯖꯗꯕꯒꯦ ꯅꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯔꯁꯨꯜꯗꯨꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗ ꯅꯈꯣꯏꯒꯤ ꯔꯕꯄꯨ ꯊꯥꯖꯅꯕ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤ ꯋꯥꯁꯛ ꯍꯥꯟꯅꯅ ꯂꯧꯈ꯭ꯔꯕꯗ ꯅꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯊꯥꯖꯩ ꯍꯥꯏꯔꯗꯤ ꯑꯁꯦꯡꯕ ꯔꯁꯨꯜ ꯍꯥꯏꯗꯤ ꯏꯃꯥꯝ ꯊꯣꯛꯑꯦꯕ ꯔꯁꯨꯜꯅꯁꯨ ꯍꯥꯏꯔꯕ ꯏꯃꯥꯝ ꯊꯣꯛꯑꯦꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯀꯩꯅꯣ ꯏꯃꯥꯝ ꯊꯣꯛꯇꯣꯏꯁꯤ ꯃꯥꯅ ꯀꯧꯔꯛꯄꯗ ꯌꯥꯗ꯭ꯔꯤꯁꯤ ꯃꯥꯅꯅꯤ ꯊꯥꯗꯕꯤꯔꯛꯂꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯏꯗ ꯃꯨꯍꯝꯃꯗꯇ ꯑꯌꯥꯠꯁꯤꯡ ꯗꯂꯤꯜꯁꯤꯡ ꯑꯣꯏꯅ ꯅꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯤꯅꯕ ꯑꯃꯝꯕꯁꯤꯡꯗꯒꯤ ꯑꯉꯥꯟꯕꯔꯣꯝꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯇꯧꯒꯗꯒꯦꯅ ꯃꯝꯅ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯟꯕ ꯏꯁꯂꯥꯝꯒꯤꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯅꯕ ꯃꯥꯅꯅꯦꯕ ꯑꯌꯥꯠꯁꯤꯡ ꯊꯥꯗꯔꯛꯏꯁꯤ ꯈꯨꯗꯝ ꯊꯥꯗꯔꯛꯏꯁꯤ ꯈꯪꯗꯕ ꯃꯌꯥꯝꯗꯨ ꯈꯪꯍꯧꯅꯕ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯈꯔꯆ ꯇꯧꯗꯕꯒꯦ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯝꯄꯠꯇꯤ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯒꯤ ꯑꯣꯏꯔꯤꯕꯁꯤꯗ ꯃꯥꯟꯅꯗꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯃꯛꯀꯥ ꯖꯣꯏ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯟꯅꯗꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯃꯛꯀꯥ ꯖꯣꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯔꯆ ꯇꯧꯕ ꯑꯃꯁꯨꯡ ꯂꯥꯟ ꯁꯣꯛꯅꯕꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯝꯅ ꯇꯧꯕꯁꯤꯡꯗꯨꯒ ꯃꯈꯣꯏꯗꯨꯅ ꯊꯥꯛ ꯋꯥꯡꯕꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯈꯔꯆ ꯇꯧꯔꯛꯈꯤꯕ ꯑꯃꯁꯨꯡ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯩꯖꯗ꯭ꯔꯁꯨ ꯃꯇꯝꯗ ꯑꯍꯥꯟꯕꯩꯗꯨ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯦꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯊꯋꯥꯏ ꯁꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯂꯩꯔꯕ ꯃꯇꯝꯗꯅꯦꯕ ꯆꯪꯗꯕ ꯌꯥꯗꯦꯅ ꯆꯪꯍꯟꯕ ꯑꯣꯏꯔꯤꯅꯦꯕ ꯏꯁꯂꯥꯝ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯈꯣꯏ ꯃꯒꯨꯟꯁꯤ ꯍꯦꯜꯂꯦꯕ ꯃꯈꯣꯏꯗꯨꯅ ꯊꯥꯛ ꯋꯥꯡꯕꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯈꯔꯆ ꯇꯧꯔꯛꯈꯤꯕ ꯑꯃꯁꯨꯡ ꯂꯥꯟꯊꯦꯡꯅꯈꯤꯕꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇ ꯑꯜꯂꯥꯍꯅ ꯋꯥꯗꯥ ꯇꯧꯕꯤꯔꯦ ꯑꯐꯕ ꯃꯅꯥ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎ ꯐꯪꯕꯅꯤ ꯁꯤꯗ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯁꯣꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯌꯥꯒꯗꯕꯗꯤ ꯑꯍꯥꯟꯕꯗꯨꯅ ꯋꯥꯡꯈ꯭ꯔꯅꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯜꯂꯥꯍꯗ ꯁꯟꯗꯣꯛꯀꯗꯕ ꯐꯖꯔꯕ ꯁꯦꯟꯊꯪ ꯑꯃ ꯃꯥꯅ ꯃꯗꯨꯕꯨ ꯌꯥꯝꯈꯠꯍꯟꯕꯤꯔꯛꯅꯕ ꯃꯉꯣꯟꯗ ꯁꯤꯡꯕꯤꯔꯛꯄꯗ ꯄꯨꯜꯂꯒ ꯑꯦꯀꯥꯎꯟꯗ ꯍꯦꯟꯒꯠꯍꯜꯂꯛꯀꯗꯕꯅꯦꯕ ꯃꯥꯅ ꯍꯦꯟꯒꯠꯍꯜꯂꯛꯀꯗꯧꯔꯤꯅꯦꯕ ꯑꯗꯨ ꯀꯅꯥꯅꯣꯕ ꯑꯗꯨꯃꯥꯏꯅ ꯈꯖꯤꯛꯇ ꯅꯪꯅ ꯈꯖꯤꯛꯇ ꯄꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯟꯒꯠꯍꯟꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯑꯗꯨꯒꯤꯗꯨꯗ ꯈꯔ ꯇꯧꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯑꯗꯨꯅ ꯃꯥꯅ ꯐꯪꯖꯅꯕ ꯆꯤꯡ ꯂꯦꯝꯂꯕ ꯃꯅꯥ ꯁꯦꯟ ꯄꯨꯕꯔꯣꯝꯗ ꯄ꯭ꯔꯃꯥꯟ ꯇꯧꯔꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯈꯔ ꯇꯧ ꯍꯥꯏꯁꯦ ꯑꯩꯅ ꯁꯦꯟ ꯄꯨꯔꯤꯅꯤ ꯀꯩ ꯄꯤꯒꯗꯧꯔꯤꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯎꯒꯗꯕ ꯊꯥꯖꯕ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯊꯥꯖꯕꯤ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯉꯥꯜꯅ ꯆꯦꯟꯕꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯦꯠꯇ ꯃꯈꯣꯏꯗ ꯍꯥꯏꯕꯤꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯍꯔꯥꯎ ꯄꯥꯎꯗꯤ ꯍꯩꯀꯣꯜꯁꯤꯡꯅꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯗꯨꯗ ꯅꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕ ꯃꯗꯨꯅꯤ ꯑꯆꯧꯕ ꯀꯥꯟꯅꯖꯕ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯒꯅꯤ ꯊꯥ ꯂꯩꯗꯅ ꯉꯥꯟꯒꯗꯕ ꯃꯇꯝ ꯅꯠꯇꯕꯗ ꯃꯥꯏ ꯑꯃꯔꯗꯨ ꯉꯥꯟꯒꯗꯧꯔꯤꯗꯣ ꯃꯃꯥꯡꯗ ꯉꯥꯟꯗ ꯃꯉꯥꯟꯗ ꯆꯠꯀꯅꯦꯕ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕ ꯃꯇꯝꯗꯨꯅ ꯑꯩꯈꯣꯏ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯖꯟꯅꯁꯨ ꯐꯪꯒꯅꯦꯕ ꯀꯔꯝꯕ ꯖꯟꯅ ꯇꯖꯔꯤ ꯃꯤꯟ ꯇꯍꯇꯤꯍꯥꯜ ꯑꯟꯍꯥꯔ ꯍꯥꯏꯔꯀꯥꯟꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯒꯅꯤ ꯇꯥꯠ ꯇꯧꯕ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯇꯥꯠ ꯇꯧꯕꯤ ꯅꯨꯄꯤꯁꯤꯡꯅ ꯊꯥꯖꯕꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯃꯉꯥꯜꯗꯨ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩꯒꯤꯗꯤ ꯌꯦꯡꯕꯒꯤ ꯉꯥꯏꯕꯗꯨꯅꯤ ꯉꯥꯏꯈꯣꯍꯦ ꯑꯩꯈꯣꯏꯁꯨ ꯃꯉꯥꯜ ꯈꯤꯇ ꯂꯧꯖꯒꯦ ꯑꯩꯈꯣই ꯃꯉꯥꯜꯗꯣ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯇꯨꯡꯏꯜꯂꯒꯦꯅ ꯍꯥꯏꯒꯅꯦꯕ ꯃꯣꯏꯅ ꯐꯠꯇꯕꯁꯤꯡꯗꯨꯅ
ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯍꯜꯂꯨ ꯅꯇꯨꯡꯂꯣꯝꯗ ꯅꯇꯨꯡꯂꯣꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯊꯤꯔꯛꯎ ꯅꯁꯥꯒꯤ ꯃꯉꯥꯜ ꯑꯃ ꯗꯨꯅꯤꯌꯥꯗ ꯃꯥꯟꯗ ꯆꯠꯂꯣ ꯗꯨꯅꯤꯌꯥꯗ ꯃꯥꯟꯗ ꯆꯠꯂꯣ ꯑꯗꯨ ꯃꯉꯥꯜ ꯂꯧꯆꯣ ꯑꯃꯜ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯗ ꯑꯃꯜ ꯇꯧꯔꯛꯄꯒꯤꯅꯤ ꯁꯤ ꯐꯪꯉꯤꯁꯤ ꯗꯨꯅꯤꯌꯥꯗ ꯑꯐꯕ ꯑꯣꯏꯔꯛꯄꯒꯤꯅꯤ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯇꯨꯡ ꯍꯟꯅ ꯆꯠꯂꯨꯁꯤꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯊꯠꯈ꯭ꯔꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨ ꯍꯥꯏꯅꯤꯡꯉꯩ ꯇꯟꯖꯥꯗꯨꯗ ꯐꯛꯂꯥꯡ ꯑꯃꯅ ꯒꯝ ꯐꯛꯂꯥꯡ ꯑꯃꯅ ꯈꯨꯟ ꯈꯔ ꯋꯥꯔꯤ ꯁꯥꯕ ꯉꯝꯃꯔꯣꯏꯕꯗꯩꯗꯤ ꯃꯗꯨꯒꯤ ꯊꯣꯡ ꯑꯃ ꯄꯥꯟꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗꯅ ꯃꯤꯅꯨꯡꯁꯤ ꯃꯄꯥꯟꯗ ꯊꯣꯡ ꯃꯗꯨꯒꯤ ꯄꯥꯟꯕ ꯃꯄꯥꯟꯗꯅ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯗꯟꯗꯤ ꯊꯣꯡꯗꯨꯅꯤ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯍꯧꯕꯁꯤꯡꯗꯨꯅ ꯀꯧꯔꯛꯀꯅꯤ ꯃꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯝꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯖꯥꯕ ꯃꯈꯜ ꯑꯃ ꯑꯣꯏꯗꯣꯔꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯉꯥ ꯈꯤꯇ ꯄꯤꯌꯨꯅ ꯍꯥꯏꯅꯗꯧꯔꯦꯕ ꯑꯜꯂꯥꯅ ꯍꯥꯏꯂꯦꯟꯇ꯭ꯔꯣ ꯑꯜꯂꯥꯅ ꯍꯥꯏꯌꯨ ꯍꯥꯏꯗꯒꯤ ꯗꯨꯅꯤꯌꯥꯗ ꯃꯥꯅ ꯏꯟꯁꯤꯜꯂꯤꯅꯦꯕ ꯋꯥꯈꯜꯗ ꯂꯥꯛꯍꯜꯂꯤꯅꯦꯕ ꯑꯗꯨꯗꯨꯁꯨ ꯗꯟꯗꯤ ꯑꯣꯏꯗꯣꯔꯤꯕ ꯍꯥꯏꯗꯤ ꯂꯥꯛꯑꯁꯤ ꯃꯥꯅ ꯖꯅꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯀꯧꯁꯤꯜꯂꯨꯅꯦ ꯑꯗꯨ ꯖꯅꯁꯨ ꯌꯧꯔꯝꯗꯥꯏ ꯊꯣꯡꯒꯝ ꯑꯗꯨꯁꯨ ꯑꯖꯥꯕ ꯅꯠꯇ꯭ꯔꯁꯨ ꯆꯥꯍꯜꯂꯤꯅꯦꯕ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯍꯧꯕꯁꯤꯡꯗꯨꯅ ꯀꯧꯔꯛꯀꯅꯤ ꯃꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯈꯣꯏꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯆꯨꯝꯃꯤ ꯇꯧꯅꯕꯁꯨꯡ ꯅꯈꯣꯏꯅ ꯁꯣꯛꯍꯟꯖꯈꯤꯕꯅꯤ ꯅꯁꯥꯕꯨ ꯑꯃꯁꯨꯡ ꯉꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯔ ꯂꯣꯏꯔꯦꯅ ꯑꯩꯈꯣꯏ ꯄꯥꯝꯈꯤꯕꯅꯦꯕ ꯑꯋꯥꯕ ꯑꯗꯨꯒ ꯆꯤꯡꯅꯈꯤꯕꯅꯤ ꯑꯜꯂꯥꯍꯒꯤ ꯋꯥꯗꯥꯗ ꯑꯗꯨꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯂꯥꯛꯂ ꯐꯥꯎꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗ ꯂꯧꯅꯝ ꯆꯥꯎꯕꯗꯨꯅ ꯍꯥꯏꯗꯤ ꯁꯩꯇꯥꯟꯅ ꯒꯥꯔꯨꯔꯅꯤꯁꯤꯅ ꯒꯨꯔꯨꯔ ꯍꯥꯏꯔꯒꯅ ꯅꯝꯊꯥꯛ ꯇꯧꯕ ꯒꯥꯔꯨꯔ ꯍꯥꯏꯔꯒꯅ ꯅꯝꯊꯥꯛ ꯇꯧꯕ ꯄꯣꯠꯅꯤ ꯁꯩꯇꯥꯟꯒꯤ ꯅꯥꯎꯅꯦꯕ ꯁꯤꯅ ꯁꯤꯁꯨ ꯄꯨꯔꯥ ꯑꯩꯈꯣꯏꯗꯅꯦꯕ ꯍꯥꯏꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯄꯥꯟꯒꯤ ꯃꯤꯗ ꯅꯠꯇꯦꯕ ꯑꯗ ꯑꯩꯅꯗꯧꯔꯤꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯧꯔꯔꯣꯏ ꯅꯈꯣꯏꯗꯒꯤ ꯊꯥꯗꯣꯛꯃꯜ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕꯁꯤꯡꯗꯒꯤ ꯅꯈꯣꯏꯒꯤ ꯆꯪꯖꯐꯝꯗꯤ ꯃꯩꯗꯅꯤ ꯃꯗꯨ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯒꯗꯕꯗꯨꯅꯤ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯃꯇꯝꯗꯨ ꯊꯥꯖꯕꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯅ ꯅꯣꯂꯨꯛꯆꯕꯒꯤ ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯖꯕꯗ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯊꯥꯗꯕꯤꯔꯛꯂꯤꯕ ꯑꯆꯨꯝꯕꯗꯨ ꯊꯥꯗꯔꯛꯂꯤꯕ ꯑꯆꯨꯝꯕ ꯀꯨꯔꯥꯟꯁꯦ ꯁꯤꯗ ꯅꯤꯡꯁꯤꯡꯖꯕꯁꯤ ꯃꯈꯣꯏ ꯑꯣꯏꯗꯁꯅꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯤꯕꯤꯈ꯭ꯔꯕ ꯃꯃꯥꯡꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯍꯧꯈ꯭ꯔꯕ ꯑꯗꯨꯅ ꯀꯟꯁꯤꯟꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯑꯣꯏꯈ꯭ꯔꯕ ꯃꯉꯛ ꯀꯟꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡ ꯂꯥꯏꯔꯤꯛꯇꯤ ꯁꯥꯡꯅ ꯑꯩꯈꯣꯏ ꯐꯪꯉꯛꯏꯁꯤ ꯀꯨꯏꯔꯦꯅꯦ ꯑꯍꯦꯜ ꯀꯤꯇꯥꯕ ꯀꯥꯡꯕꯨꯅ ꯏꯁꯥꯏꯅ ꯐꯪꯈ꯭ꯔꯁꯨ ꯀꯨꯏꯔꯦ ꯌꯍꯨꯗꯤꯅ ꯐꯪꯈ꯭ꯔꯁꯨ ꯀꯨꯏꯔꯦ ꯃꯨꯁꯂꯤꯝꯅ ꯐꯪꯉꯤꯁꯨ ꯀꯨꯏꯔꯦ ꯏꯍꯪ ꯍꯦꯛ ꯄꯣꯛꯄ ꯂꯥꯏꯔꯤꯛ ꯊꯦꯡꯅꯔꯝ ꯅꯠꯇ꯭ꯔꯣ ꯏꯁꯥꯡꯁꯤꯅ ꯃꯉꯛ ꯀꯟꯅ ꯂꯩꯔꯤꯃꯤ ꯈꯪꯉꯣ ꯑꯜꯂꯥꯍꯅ ꯍꯦꯟꯒꯠꯍꯟꯕꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯃꯗꯨꯅ ꯁꯤꯔꯣꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯕꯅꯤ ꯅꯈꯣꯏꯗ ꯑꯌꯥꯠꯁꯤꯡꯗꯨ ꯅꯈꯣꯏꯅ ꯈꯪꯖꯅꯕ ꯁꯤꯁꯨ ꯀꯨꯔꯥꯟꯁꯤ ꯂꯥꯏ ꯍꯥꯏꯕꯒꯤ ꯑꯌꯥꯠꯅꯤ ꯁꯤꯁꯨꯀꯣ ꯄꯨꯔꯥ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯦ ꯐꯖꯅ ꯑꯌꯥꯠꯁꯤꯡꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯌꯥꯟ ꯇꯧꯕꯤꯔꯦ ꯇꯁꯦꯡꯅꯃꯛ ꯗꯥꯟ ꯄꯤꯕ ꯅꯨꯄꯥꯁꯤꯡ ꯗꯥꯟ ꯄꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯑꯜꯂꯥꯍꯗ ꯁꯥꯟꯗꯣꯛꯂꯤꯕꯁꯤꯡꯗꯨ ꯐꯖꯔꯕ ꯁꯦꯟꯊꯪ ꯑꯃ ꯐꯖꯔꯕ ꯁꯦꯟꯊꯪ ꯑꯃ ꯃꯗꯨ ꯌꯥꯝꯈꯠꯍꯟꯕꯤꯒꯅꯤꯃꯈꯣꯏꯗ ꯁꯤꯡꯕꯤꯔꯛꯄꯗ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯖꯒꯅꯤ ꯆꯤꯡ ꯂꯦꯝꯂꯕ ꯃꯅꯥ ꯌꯥꯝꯈꯠꯍꯟꯒꯅꯤ ꯍꯥꯏꯁꯦ ꯗꯨꯒꯅꯥ ꯇꯤꯒꯅꯥ ꯆꯒꯨꯅꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯁꯤ ꯃꯁꯤꯡ ꯇꯥꯛꯇꯦꯕ
ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯄꯔꯃꯥꯟꯕꯨꯗꯤ ꯄꯤꯈ꯭ꯔꯦꯗꯅ ꯃꯃꯥꯡꯗ ꯆꯔꯣꯡ ꯑꯃꯗ ꯑꯗꯨꯁꯨ ꯌꯥꯎꯕ ꯃꯔꯨ ꯆꯥꯝꯃ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨ ꯃꯈꯥꯗ ꯑꯩꯈꯣꯏ ꯋꯥ ꯌꯥꯎꯔꯤꯌꯦ ꯑꯗꯨꯇ ꯅꯠꯇꯦ ꯂꯥꯎ ꯌꯨꯖꯥ ꯍꯥꯏꯕꯗ ꯃꯩ ꯁꯥꯏ ꯑꯂꯥꯅ ꯄꯥꯝꯕ ꯃꯤꯗꯨꯒꯤꯗꯤ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯄꯤꯅꯩ ꯑꯗꯨꯒ ꯑꯜꯂꯥꯕꯨ ꯊꯥꯖꯕꯁꯤꯡꯗꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯕꯨ ꯃꯈꯣꯏꯗꯨ ꯑꯆꯨꯝꯕꯕꯨ ꯁꯧꯒꯠꯄꯁꯤꯡꯅꯤ ꯑꯃꯁꯨꯡ ꯁꯥꯈꯤꯁꯤꯡꯅꯤ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯐꯪꯖꯒꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯉꯥꯜ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯒ ꯃꯉꯥꯜ ꯄꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯉꯥꯜ ꯏꯪꯒꯅꯦ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯌꯥꯗꯕꯁꯤꯡꯗꯨ ꯃꯈꯣꯏꯗꯨꯗꯤ ꯃꯩꯀꯣꯜꯗꯨꯗ ꯂꯩꯒꯗꯕꯁꯤꯡꯅꯤ ꯈꯪꯉꯨ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯁꯨꯞꯅꯒꯤ ꯁꯥꯟꯅꯕꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤ ꯂꯩꯇꯦꯡꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯅꯤ ꯑꯃꯁꯨꯡ ꯍꯦꯟꯕ ꯇꯥꯟꯅꯕꯅꯤ ꯂꯟ ꯊꯨꯝꯗ ꯑꯃꯁꯨꯡ ꯅꯆꯥ ꯃꯁꯤꯡꯗ ꯇꯥꯏꯕꯪ ꯍꯥꯏꯁꯤ ꯁꯤꯅꯦꯕ ꯅꯣꯡꯒꯤ ꯃꯇꯧꯒꯨꯝꯕ ꯆꯞ ꯆꯥꯅ ꯁꯤ ꯄ꯭ꯔꯃꯥꯟ ꯄꯤꯔꯛꯏꯁꯤ ꯃꯈꯥꯗ ꯅꯣꯡꯒꯤ ꯃꯇꯧꯒꯨꯝꯕ ꯃꯗꯨꯅ ꯍꯧꯍꯜꯂꯛꯄ ꯄꯥꯝꯕꯤꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯗꯨꯅ ꯀꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯅꯪꯅ ꯎꯔꯛꯄ ꯑꯗꯨꯅꯤꯅ ꯀꯨꯐꯥꯔ ꯍꯥꯏꯁꯤ ꯂꯧꯃꯤꯕꯨꯅꯤꯀꯣ ꯀꯥꯐꯤꯔꯒꯤ ꯄꯨꯂꯨꯔꯦꯟ ꯑꯗ ꯂꯥꯡꯃꯣꯜ ꯀꯥꯐꯤꯔ ꯍꯥꯏꯕꯗꯤ ꯁꯥꯎꯅ ꯈꯪꯉꯛꯈꯤꯕꯗꯤ ꯃꯥꯅꯤ ꯑꯃꯒꯤ ꯑꯗ ꯍꯥꯏꯔꯨꯔꯦ ꯑꯗꯨ ꯀꯥꯐꯤꯔ ꯍꯥꯏꯁꯤ ꯂꯧꯃꯤꯕꯨ ꯑꯗꯨꯒꯤ ꯂꯣꯝꯗꯅꯦ ꯀꯥꯐꯤꯔ ꯍꯥꯏꯁꯦ ꯂꯧꯃꯤꯗꯁꯨ ꯁꯤꯖꯤꯟꯅꯩ ꯂꯧꯃꯤꯁꯨ ꯂꯣꯠꯁꯤꯜꯂꯤꯗꯅ ꯃꯔꯨꯗꯨ ꯆꯞ ꯃꯥꯟꯅꯩ ꯀꯐꯔ ꯍꯥꯏ ꯂꯥꯛꯏ ꯂꯣꯠꯁꯤꯟꯕꯗꯨ ꯃꯔꯨ ꯂꯣꯠꯁꯤꯟꯕꯤꯗꯅ ꯃꯈꯣꯏꯁꯤ ꯂꯧꯃꯤꯁꯤ ꯃꯔꯨ ꯂꯣꯠꯁꯤꯟꯗ꯭ꯔꯣ ꯐꯨꯝꯖꯤꯟꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯃꯔꯨꯁꯤ ꯂꯣꯠꯁꯤꯜꯂꯒ ꯍꯨꯟꯖꯤꯜꯂꯒ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨ ꯃꯈꯣꯏꯁꯤ ꯃꯔꯨ ꯂꯣꯠꯁꯤꯟꯕ ꯀꯥꯡꯕꯨꯅꯦ ꯀꯥꯐꯤꯔꯅ ꯀꯨꯝꯕ ꯃꯔꯨ ꯊꯥꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅꯅꯦ ꯀꯥꯐꯤꯔ ꯀꯧꯋꯦ ꯍꯥꯏꯕ ꯑꯗꯨ ꯂꯣꯟꯗ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯗꯨꯏꯗꯨꯅꯤ ꯀꯨꯔꯥꯟꯗ ꯁꯤꯖꯤꯟꯅꯕ ꯀꯥꯐꯤꯔꯁꯤ ꯑꯃꯈꯛ ꯃꯐꯝ ꯑꯃꯗꯤ ꯁꯤꯗꯅꯤ ꯑꯗꯨ ꯂꯧꯃꯤꯗ ꯂꯥꯛꯏꯁꯤ ꯂꯧꯃꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯁꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯐꯔ ꯍꯥꯏꯕꯁꯤ ꯑꯦꯁꯥꯟ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯑꯗꯩ ꯂꯣꯠꯁꯤꯟꯕ ꯑꯆꯨꯝꯕ ꯂꯣꯠꯁꯤꯟꯕ ꯑꯗꯒꯤ ꯑꯃ ꯏꯟꯀꯥꯔ ꯇꯧꯕ ꯌꯥꯗꯕ ꯅꯣꯡꯒꯤ ꯃꯇꯧꯒꯨꯝꯕ ꯃꯗꯨꯅ ꯍꯧꯍꯜꯂꯛꯄ ꯄꯥꯝꯕꯤꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯗꯨꯅ ꯀꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯅꯪꯅ ꯎꯔꯛꯄ ꯃꯗꯨꯅ ꯅꯥꯄꯨ ꯃꯆꯨ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯗꯨꯅ ꯃꯇꯠ ꯃꯇꯠ ꯇꯠꯈꯤꯕ ꯑꯥꯈꯦꯔꯠꯇꯗꯤ ꯁꯥꯊꯤꯕ ꯗꯟꯗꯤꯅꯤ ꯑꯜꯂꯥꯗꯒꯤ ꯀꯣꯛꯄꯤꯕꯅꯤ ꯑꯃꯁꯨꯡ ꯃꯥꯅ ꯌꯥꯕꯤꯕꯅꯤ ꯃꯥꯅ ꯌꯥꯕꯤꯕꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯔꯦꯝꯕ ꯑꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤꯁꯦ ꯑꯔꯦꯝꯕ ꯑꯁꯥꯗ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯦꯕ ꯁꯤꯐꯥꯎ ꯇꯧꯔꯁꯤꯔ ꯁꯤꯗ ꯀꯔꯝꯅ ꯀꯨꯟꯃꯥꯊꯣꯏꯗꯤ